Social media amasung newspaper singe update hamjari ahanbada kangpokpida kukisingna khongjangjangshinba hourkhre security apunba combined teamna ngasi kangpokpida thibo humbagi thabak chathabada kukiMLA ni singnaba myoi ahum phakiba adu yaningdaba phongdokpa oina masing yamlaba kukising tholaktuna khongjangjangshinkhre ningsingba yabadi hayeng ayuk pung 3 tagi numidang pung 3 fawba pung 12 gi sadan lauthokibase laikhrabani Angang mga dagi tadana pokpa mamada ikai khumnaba utlagani angang khwaidagi yamna pokpa maitegi lining sanamahi chatpa mama singda Federation of Indigenous People Democratic Movement Fidamgi maikaidagi lakadariba August 8 World Indigenous Day ga mari leinana angang mga dagi tadana pokpa mama singda ikai khumnaba utpa oina thoram ama pangthokadawri haina jit mai mangangna thadorokpa cherol amana khangalakli Indian National Congress Manipurna phongdorakpada Turel Torban Kairaga ising sawbada usina tawbani haiba ngamba matha bera kaba menman tadaba misak amagi wafam khanariba Impact TV gi wafam sitabada nukningba amadi phawri NRC satna hanbada Congress na yade haikiba yawbra NRC satna hanba government gi mathau natabra opposition na NRC satna hanba yagadra memorandum pirakpada lawganu hairibra memorandum du pirani yarani haikibra opposition Congress na sarkar paibra piba ngambra asigumba menman daba wahang hangnabra Jiribaungi mongbung maitai khulda ngarang nomai masing khangdana kapsilakle hairi mongbung khulasi kukising na questiondana laiba khul amani mafam adada laiba maitagi yum manungi nupi angang sing security laiba mafam singda sangsinduna khangli hairi More Kaithel Post Office mamangda laiba samkakfam dukal ama ngarang maine sakhre hairi thokdogasi matau karamna thokibano haiba khangba ngamdri maine sakraba mafam adu Manipur Fire Service Department laktuna kankhre hairi Rahul Gandhi na kukida ama hai maitaidana ama haijinduna state asi tangdulai taba purakna bahotnariba sida akaiba pire susindro ITLF na bisin kiba memorandum aduna Rahul Gandhi amadi Congress Party na Manipur thugaina bahotnare haiba takle haina Manipur lengaki PSED Minister Laisangthiam Susindro na phongdokhre ngasi khurai de laiba mahakki mayumda paumisinga unabada Susindro na hai Rahul Gandhi na Manipur miyambu lana lamjingle Mahakna kukidana ama hai maitaidana ama haijinduna state asida tangdulai taba purakna bahotnariba sida akaiba piduna Congress Party na thogliba irang asigi khudongchaba lawduna leire amaromda Congress Party na social media da lana sandoktuna miyamda Prime Minister amadi BJP bu lana uhalle Prime Minister Narendra Modi na Manipur gi matangda wa ngangkhre Manipur wathok asigi matangda Prime Minister na nungtigi wa ngangba yaba natte hainasu minister asina phongdokhi Congress na palingai kumja English ngani panda su tawrambani haiba wafam asi thamladuna Minister Susindro na makhata na hai Maram sadana su tawnarambagi maram Congress Party na pigadabani adubu state amadi center na BJP gi lengak leirabani na su lokthokpada karigi matam changlibano haina paumising na hangba wahangi paukhumda Minister Susindro na hai Su tawnakhiba adugi state lengak ti tokpa kuire adubu Manipur lengak na su satnaba pamdraba su center lengak na state lengak ki apamba hekta tawgadaba nate haina thamlakhi kukiMLA singi matangda palladuna mahakna makhata na hai mamang sahi gi May 3 dagi Churachampur gi MLA amata pau phauna de masi Congress na ensinlaga pau phauna handabani haina sumaral sikhi amaromda haukiba Lok Sabha mikhal gi Congress ki manifesto da separate administration piba yaba manifesto habasi ITLF ki ngarangi memorandum aduna mayek senghalle maram asina Rahul Gandhi na Manipur asi tangdulai tadaba mafam ohenduna opposition na makhogi khudongchawa phangnaba sijinare haina sumaral sikhi